Highway da CHELLIBA PETROLEUM amadi LPG tanker sing oil pump amadi LPG distributors sing da PUBA THANGBA NGAMLOIDABA SHEL gi demand TOURAKPA tanker amadi bullet driver amadi distributor sing da AKHANG PIBAGI MAYOKTA NGASI CONSORTIUM of MANIPUR petroleum products FRATERNITY amadi retail outlets dealers and LPG distributors na SHINDUNA Palace compound LEIBA Iboyaima Sumang Leela Shanglen Da Meepham Pangthokhre Meepham Mari Lendana All Manipur Petroleum Product Transport Association ki President Ahong Sangbam Tamphai Singh na hai Manipur Praja miyam na nong da changdraba yadraba LPG amati petroleum product sing pusilakliba tanker amadi bullet driver sing da kuki militant sing na National Highway kuntraga tarita PUBA THANGBA NGAMLOIDABA SHEL gi demand kya tawshilakpa amadi matik saba security escort leitaba maramna tanker amadi bullet driver sing kham thingna awaba mayoknare maduki sumathakta tampaki mafam signal leriba petroleum retail outlet distributors singnasu PUBA THANGBA NGAMLOIDABA demand kya tawshilakpa sina maram oiraga ngasi business astagi yum puriba mioi kya mathau pangthokpa ngamdabagi fibamda leire government ki maikai digi su kayara khana thajaba kaya pirakhiba leikhrabasu National Highway kuntraga taruki mafam kaya da sel khaiba driver sing da ki akhang pibadi leptri tanker sing da piriba security asisu matik chadabana National Highway asida chathok session tawda khudong thiningai oi kuki khulai paiba sing na lambi asida chathariba thawong sing asi mapu pandabaga chap manare Manipur Praja miyam gi chakthak lambi asi makhoi gi thawjal makhada leibigi mongda tawningba tawba masida security force sing na su matik chaba action lokhat pangamdaba asi laibak thibane oirakliba fiba masida driver sing na kayam kuina khangduna leigadori haibasi Lengak amadi mari lainaba singna khanabiu athoba matamda lengak na henma security force sing thambiduna National Highway asida driver sing aki akhang yaudana chatok session tawhanbiyo haina makna phongduki maruina khoina highlight tawjarisi hojiki leiriba situation jida aikoida nomagi sangda yadraba polam puriba gari sing chatpa highway jida jirimam 37 national highway jida maruina mostly koigi gari driver sing da extortion masing khangdana hengalakpa adugumba problem du da koina yamna waba haitare koigi leiriba situation jida adugi demukta koina maroina de valley de leiriba koigi aro retail outlet all petroleum product mari lenaba koigi business tawjariba group sing sida koigi PUBA THANGBA ngamoidaba mayam amasum tawrakpa adudagi akoina koi ngasigi public meeting si masigi discussion tawnanaba koi mayam da invite tawraga khana jabagi thawram amani